Ani subang ngasi megi tang kun gani thoi ngasi laibak chiba thongdok amaka coronavirus ki sigum laba tam chiraba yamna pandemic oriba sigum marak asida Pakistan da ngasi flight amaka crash tokre passenger puba flight Pakistan dagi Karachi da plane crash tawba thongdok amanga si laibak chiraba thongdok ma thoki plane asi Pakistan gi Karachi dagi Lahore fawba paigedaba Boeing number 320 Pakistan thodo hindona lockdown लेनब मतम मालेम गे लेबाक सिंग लॉकडाउन लेरबसु पाकिस्तान गी लमदम दा लॉकडाउन असे खर लेरम लगा अनाब मसिंगसु पाकिस्तान गी ओइना मसिंग यामी इंडिया ना दि हेली सिकी मसिंग यामी लेबाक असे लाइरब लेबाक अमा ओइबना मेडिकल गेस म खुदोंग चाबल लेतबदगी अमदि प्राइम मिनिस्टर इमरान खान हारिबा मफम असिदा मखोगी लॉकडाउन अदुम लेरबदि मखोगी प्रजा सिंग असि अदुमक हेना लाइरबगी असुम खोंथांग अमद लाकपा याय हाइना लेबदगी मफम असदा कैथेल हांगबगी अमदि सोशल डिस्टेंसिंग हाक्तबगी तोंगान तोंगान वाफम सिंग न्यूज़ चैनल सिंग दा अदुमक लाई मियामना हेना खंग असुमना PIA मखोगी फ्लाइट असि पुंग अनिगा मिनिट कुंथ्रा दा फ्लाइट असि पाइकी पैसेंजर 91 मरफुतरा माथोई अमदि क्रू मेंबर सिंग थारगा पुन्ना चामगा अमतो Karachi dagi Lahore fawba paigeda flight asigi kilometer masing asi lising amaga subna kun khaktani yamna lapu badi nati ngasigi weather su Pakistan gi dadi weather se nong gi fibam kari su akai belai khide weather yamna sengki asumna flight asi yamna ing singna duma paiduna laki yamna wangna masigi magi awang bagi chang asi flight ki paibam thoku pairu matungda mahak khara nem tharaki asumna ATC da paw phaunaki ATC ga paw phauna matamda kari gu masoiba matalai khide Matamadu da ATC da pilot na len tauge haibu wafam ama hairaki asumna wang na pairambadagi plane asi nem tharaki meter lising ahumgi chang da pairamba adudagi permission phanglaba matungda plane asi yamna khanghodana permission phangba matung adudagi len tongna nanubagi damak plane asi tana nanubagi damak ta subnatagi fit chaniga humputara ga manga gi chang da plane asi yam nemna paiki adubu laibak thibadi plane asi gi wheel haibadi plane gi chaka asi gi thong asi hangdo u haibe yakide masigi matungda paw phaunabadagi ATC gi maikaidagi ATC na problem adu khangki flight asigi pilot ta haiki hojik leiriba airport ki leiriba runway masi anini ani makse hana amachilamani amana nokhoi gi thambani hojik leiriba runway ani ase humnama nokhoi gi damak hangdoktuna thame khudong chadaba thoklagadi karambada nokhoina plane ase len tawba apamba leibage adumak taba yagani haiduna runway ani se hangdoktuna thamki Matamadu flight adugi pilot na wheel gi thong ase hangu yadre aduna flight ase amuk khajiktang pairuraga round amuk koiraga amuk hana laki asumna haikiram masigi matungda meter listing ahungi chang da amuk plane ase wang na mathakta paikhatki asumna wang na paikhalaba matungda flight adugi manungda pilot aduna haikiba wafam ama karamba technical problem leirajano thongse hangu yadre ni wafam ase mahangna haibasi ATC gi miyoi singna taki amuk sumana haiki technical gi problem amadi leirese thongsi hangu yadre wahi kharasi mahana haikiba aroiba wahi sing masigi matungda plane asi round ama koiru raba matungda amuk hana pairaki subjat gul koba pilot asina flight asigi yamna maruiba mahana thaukiba dugumba flight asigi pilot ni matam kaya dagi pung kaya mafam kaya da flight pairaba dugumba hai singlaba pilot amasuni subjat gul adubu mahangna asumna plane asi mamai leiduna amuk hana laklaba matungda pung aniga minute nifu tarakpa matam round koiruraga ikoi kuidana minute mari manga khakki matam loruraga halakpa matam dadi ATC ga flight asiga paw phaunakide masigi matungda ATC miyosing pakhatki yamna nakno oirabasu wangno oirabasu ATC ga flight ka paw phaunadaba haibasi ayama matamda khudong thibe hek thokal asumna minute ahum mari gi matungda plane asi yamna yangna paitharaki asiguma airport asigi nakanda leba modern colony haina leba building makhan makhan kaya maruk leba mafam runway adudagi irap lamna daba sumna tangi kilometer amakha lapna ba mafam adugi mapada plane asi yamna nemna paitharaki amadi control toba ngamkhide plane aduna asiguma da leriba building amada muk thomjinki ani da muk thomjinki mathang mathang thomjinduna building tara manga rom thomjinki amanga ta thoki building adugi manungda leiramba miyoi kaya marom shok panaba yauki asumna thongdok asi runway duga building aduga leiribagi jaga arapasi sumna tangi kilometer amakhaki arapani masigi matungda thongdok asida maming ngamna chatlaba Pakistan gi
न्यूज़ चैनल अमगी ममिंग यामना लेरबा न्यूज़ मियोय अमा अंशुर हाइबा मियोय अमखक हारिबा थौदोक अदुदा लेखिद्रे लोइनाना पाकिस्तान की यामना मरुइबा बैंक की ऑफिसर ममिंग लेबा अमखकसु थौदोक असिदा लेखिदे ख्वाइदगी ngakpa amadi plane asina building taraga nithoi mathang mathang thomjilabasु plane adugi hek ahan bagi thong hangdophamgi manakta phamba passenger ani khakti khajiktang shokpa natana haibadi makoi ase hingki masigi manungda atai tongliba passenger punamak siki thaudoga si mafam adu hek thokkiba matungda tonga tongan ba kannanabagi dama maikhu karaba amadi ashokpa mioi kaya yum sing adu dalerama kaya adu lokhananaba kannanaba yamna kanna chathaki masigi matungda haujik phawba yum taraga manga sokkiba dudagi mi asiba kaya lekhrabagi kaya sokhrabagi haibagi details adudi chap chaba haujimakki di phongba leitre adumapu ngasigi thokiba thaudo asida mioi chamaga amagi manungda plane aduda tongkiba mamangda phamba mioi anikha khingki amadi mioi amakhak news channel amakhakta pakistan gi news channel amakhakta sumn ul imadudi mahangna leiriba yum mathak aduda khanghoudana plane adu yungna paitharaki amadi mahangna leiriba jaga adumakta da plane gi masa aduna yum adugi mathakti yeiki adubi yum mathak adude mahangna yeibaga yum adugi nakanda songthok hobudagi hairiba mioi adu sining chitta hinghowi haibu wafam amaga pakistan gi news channel amada uli masining asigi laibak thiraba मेगी तांग कुनगनी थोई 2020 दा पाकिस्तान की कराची दगी लाहौर फावो पाई किबगी मी चामगा मतोंबा लाइबक थीरबा प्लेन की ngasi crash की वारी सिगा ngasi late night story की चामगा मरफमा थोई सुबा सिगुम्बा episode asida case ani miyam gi damak